ꯃꯁꯤꯒꯤ ꯋꯥꯔꯤ ꯃꯈꯥ ꯑꯁꯤ ꯇꯧꯉꯝꯕꯤ ꯃꯅꯤꯃꯃꯧ ꯍꯥꯏꯔꯤꯕ ꯑꯗꯨꯒꯤ ꯑꯍꯨꯝꯁꯨꯕ ꯄꯥꯔꯠꯅꯤ꯫ ꯅꯤꯔꯃꯂꯥ ꯑꯗꯨ ꯃꯅꯦꯝꯕꯣꯛ ꯑꯗꯨꯒꯤ ꯔꯨꯝ ꯑꯗꯨꯗ ꯆꯪꯗꯨꯅ ꯏꯃꯨꯡ ꯃꯅꯨꯡ ꯑꯗꯣ ꯇꯔꯨ ꯇꯔꯨꯅ ꯋꯥꯏꯔꯝ ꯁꯤꯠ ꯁꯦꯡꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯅꯤꯔꯃꯂꯥ ꯑꯗꯨꯅ ꯎꯔꯝꯃꯤ ꯃꯗꯨꯗꯤ ꯃꯅꯦꯝꯕꯣꯛ ꯑꯗꯨꯅ ꯌꯣꯝꯁꯤꯟꯗꯨꯅ ꯊꯝꯂꯤꯕ ꯆꯥꯕ ꯂꯣꯏꯔꯕ ꯍꯤꯗꯥꯛꯀꯤ ꯃꯀꯨꯁꯤꯡ ꯑꯗꯣ ꯄꯩꯗꯨꯅ ꯂꯩꯕ ꯑꯗꯣ ꯅꯤꯔꯃꯂꯥ ꯑꯗꯨꯅ ꯎꯔꯝꯃꯤ꯫ ꯅꯤꯔꯃꯂꯥ ꯑꯗꯨꯅ ꯑꯁꯨꯝꯅ ꯈꯜꯂꯝꯃꯤ ꯃꯗꯨꯗꯤ ꯃꯀꯨꯁꯤꯡ ꯑꯗꯣ ꯀꯔꯤ ꯇꯧꯗꯣꯏꯅꯣ ꯃꯁꯤꯕꯨ ꯍꯥꯏꯗꯨꯅ ꯀꯔꯤꯕꯨ ꯇꯧꯅꯤ ꯍꯥꯏꯗꯨꯅ ꯌꯣꯝꯁꯤꯟꯗꯨꯅ ꯊꯝꯃꯤꯕꯅꯣ ꯈꯪꯗꯦ ꯃꯁꯤꯒꯤ ꯍꯅꯨꯕꯤ ꯊꯨꯅꯨꯕꯤꯁꯦ ꯀꯥꯟꯅꯗꯦ ꯃꯁꯤꯒꯤꯅꯦ ꯍꯤꯗꯥꯛ ꯃꯌꯣꯝꯁꯦ ꯃꯄꯥꯟꯗ ꯂꯪꯊꯣꯛꯈ꯭ꯔꯒꯦ ꯎꯆꯤꯅ ꯃꯍꯨꯝꯗ ꯑꯃꯅ ꯀꯥꯏ ꯄꯣꯠꯆꯩ ꯆꯦꯟꯁꯤꯟꯕꯒꯨꯝ ꯃꯥꯒꯤ ꯔꯨꯝ ꯑꯁꯤꯒ ꯆꯥꯟꯅꯗ꯭ꯔꯕ ꯍꯤꯗꯥꯛ ꯃꯀꯨꯁꯤꯡꯁꯦ ꯂꯣꯏꯅ ꯄꯩꯁꯤꯟꯗꯨꯅ ꯊꯝꯃꯤꯁꯦ ꯎꯔꯕ꯭ꯔꯥ ꯑꯃꯣꯠꯄꯤ ꯍꯅꯨꯕꯤꯁꯦ ꯃꯁꯤꯒꯩꯁꯦ ꯉꯥꯡꯉꯨꯔꯒ ꯃꯥꯅ ꯑꯩꯁꯦ ꯆꯤꯟꯒꯟꯕꯤꯅꯤ ꯍꯥꯏꯒꯗꯧꯔꯤꯕꯅꯤꯅꯦ ꯃꯤꯡꯒ ꯑꯣꯟꯊꯣꯛꯅ ꯂꯥꯞꯅꯈ꯭ꯔꯦ ꯃꯤꯡꯅ ꯐꯖꯔꯤꯕ ꯆꯤꯟꯅ ꯀꯜꯂꯤꯕ ꯀꯥꯏꯅ ꯑꯩꯁꯦ ꯆꯤꯟꯒꯟꯕꯤ ꯇꯥꯒꯗꯧꯔꯤꯕꯅꯤ ꯀꯥꯟꯅꯗꯦ ꯃꯄꯥꯟꯗ ꯆꯠꯂ ꯂꯪꯊꯣꯛꯎꯒꯦ ꯑꯃꯣꯠꯄ ꯃꯌꯥꯝꯁꯤꯡꯁꯦ ꯑꯣꯟꯊꯣꯛꯅ ꯍꯩꯅꯈꯤꯗ꯭ꯔꯦ ꯑꯩꯗꯤ ꯉꯥꯏꯍꯥꯛ ꯂꯩꯔꯕꯒꯤ ꯇꯨꯡꯗ ꯃꯅꯦꯝꯕꯣꯛ ꯑꯗꯣ ꯃꯥꯒꯤ ꯔꯨꯝ ꯑꯗꯨꯗ ꯆꯪꯂꯛꯂꯝꯃꯤ꯫ ꯃꯅꯦꯝꯕꯣꯛ ꯑꯗꯨ ꯃꯀꯣꯛ ꯉꯥꯎꯔꯦ ꯍꯥꯏꯗꯨꯅ ꯉꯥꯏꯍꯥꯛꯇꯪ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯃꯥꯒꯤ ꯑꯃꯟꯕ ꯍꯥꯟꯅ ꯆꯥꯈꯤꯕ ꯂꯣꯏꯈꯤꯕꯒꯤ ꯍꯤꯗꯥꯛ ꯃꯀꯨꯁꯤꯡ ꯑꯗꯣ ꯀꯗꯥꯏ ꯆꯠꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯊꯤꯔꯝꯃꯤ꯫ ꯀꯣꯛ ꯉꯥꯎꯕꯒꯤ ꯍꯤꯗꯥꯛꯀꯤ ꯃꯀꯨ ꯑꯗꯣ ꯌꯦꯡꯂꯒ ꯍꯤꯗꯥꯛꯀꯤ ꯃꯃꯤꯡ ꯑꯗꯣ ꯌꯦꯡꯂꯒ ꯍꯤꯗꯥꯛ ꯑꯗꯣ ꯂꯧꯒꯗꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯥꯒꯤ ꯍꯥꯟꯅ ꯆꯥꯈꯤꯕꯒꯤ ꯍꯤꯗꯥꯛꯀꯤ ꯀꯣꯕꯔꯁꯤꯡ ꯑꯗꯣ ꯀꯗꯥꯏ ꯆꯠꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯌꯦꯡꯂꯝꯃꯤ꯫ ꯍꯩꯃꯥ ꯀꯔꯤꯅꯣꯅꯦ ꯑꯩꯅ ꯑꯁꯤꯒ ꯌꯣꯝꯁꯤꯟꯗꯨꯅ ꯊꯝꯕ ꯍꯤꯗꯥꯛꯀꯤ ꯃꯀꯨꯗꯣ ꯂꯩꯔꯝꯗ꯭ꯔꯦꯅꯦ ꯇꯧꯔꯤꯁꯤꯕꯣ ꯀꯗꯥꯏꯗ ꯊꯝꯈ꯭ꯔꯕꯅꯣ ꯑꯩꯕꯨ ꯑꯁꯤꯒ ꯑꯗꯨꯝ ꯊꯝꯕꯅꯤꯅꯦꯍꯦ ꯄꯩꯁꯟꯗꯨꯅ ꯑꯃꯨꯛ ꯃꯊꯧ ꯇꯥꯔꯛꯂꯕꯗꯤ ꯂꯩꯔꯒ ꯆꯥꯒꯦꯅ ꯃꯃꯤꯡꯗꯣ ꯀꯥꯎꯈꯤꯅꯤ ꯍꯥꯏꯗꯅ ꯊꯝꯕꯅꯤ ꯃꯁꯦ ꯀꯅꯥꯅ ꯄꯨꯊꯣꯛꯈꯤ ꯌꯥꯠꯅꯣ ꯏꯕꯨꯡꯉꯣꯅꯔ ꯅꯠꯇꯦ ꯃꯁꯦ ꯁꯣꯏꯗꯅ ꯍꯩꯄꯥ ꯁꯥꯕꯤ ꯅꯤꯔꯃꯂꯥꯁꯅ ꯑꯣꯏꯔꯝꯃꯅꯤꯅꯦ ꯃꯁꯦ ꯑꯣꯟꯊꯣꯛꯅ ꯍꯩꯄꯥ ꯁꯥꯈ꯭ꯔꯦꯀꯣ ꯁꯥꯒꯗꯕ ꯃꯐꯝꯗꯨꯒ ꯁꯥꯔꯣꯏꯗꯕ ꯃꯐꯝꯗꯨꯒ ꯍꯩꯄꯥꯗ ꯁꯥꯔꯗꯅ ꯑꯩꯉꯣꯟꯗꯒ ꯍꯪꯉꯝꯗꯅ ꯃꯥꯅ ꯍꯤꯗꯥꯛ ꯃꯀꯨꯁꯦ ꯂꯪꯊꯣꯛꯈ꯭ꯔꯕ ꯀꯩꯅꯣꯝꯃ ꯇꯧꯔꯦꯅ ꯇꯧꯔꯤꯁꯦ ꯑꯣꯟꯊꯣꯛꯄꯅꯤꯗꯀꯣ ꯑꯩꯒꯤ ꯔꯨꯝꯗ ꯃꯥ ꯁꯨꯝꯖꯤꯠ ꯄꯥꯏꯔꯒ ꯆꯪꯈꯤꯕꯅꯤ ꯁꯣꯏꯗꯅ ꯃꯥꯅ ꯑꯣꯏꯔꯝꯂꯅꯤ ꯃꯁꯤꯗꯤꯅꯦ ꯑꯣꯟꯊꯣꯛꯄꯅꯤꯍꯦ ꯃꯁꯤꯒꯤ ꯃꯧꯁꯦ ꯉꯥꯡꯅꯕ ꯑꯣꯟꯊꯣꯛꯅ ꯋꯥꯈ꯭ꯔꯦꯗꯀꯣ ꯇꯧꯔꯤꯁꯦ꯫ ꯍꯥꯏ ꯅꯤꯔꯃꯂꯥ ꯅꯪꯅ ꯑꯩꯒꯤ ꯐꯕꯨꯡ ꯃꯅꯥꯛꯇ ꯊꯝꯕ ꯑꯃꯟꯕ ꯍꯤꯗꯥꯛꯀꯤ ꯃꯀꯨꯁꯤꯡ ꯑꯗꯣ ꯀꯗꯥꯏꯗ ꯂꯪꯊꯣꯛꯈ꯭ꯔꯦ ꯊꯨꯅ ꯌꯥꯡꯅ ꯄꯨꯊꯣꯔꯛꯎ ꯀꯣꯛꯁꯦ ꯉꯥꯎꯕꯒꯤ ꯍꯤꯗꯥꯛꯇꯣ ꯃꯗꯨꯒ ꯌꯥꯎꯔꯤꯕꯅꯤ ꯃꯃꯤꯡꯗꯣ ꯀꯥꯎꯈꯤꯅꯤ ꯍꯥꯏꯗꯅ ꯑꯩꯅ ꯊꯝꯕꯅꯤ ꯀꯔꯤꯒꯤ ꯂꯧꯊꯣꯛꯏꯕꯅꯣ ꯅꯊꯧ ꯅꯋꯥ ꯂꯩꯇꯉꯩ ꯍꯩꯄꯥꯗ ꯁꯥꯔꯗꯅ ꯁꯥꯒꯗꯕ ꯃꯐꯝꯗꯨꯒꯗꯤ ꯁꯥꯔꯣꯏꯅꯤ ꯏꯕꯦꯝꯃ ꯅꯪꯁꯦ ꯄꯨꯊꯣꯔꯛꯎ ꯀꯗꯥꯏ ꯊꯝꯈ꯭ꯔꯦ ꯀꯔꯤꯅꯣ ꯑꯩꯉꯣꯟꯗ ꯌꯦꯡꯗꯨꯅ ꯑꯃꯨꯛ ꯂꯩꯔꯤꯗꯨꯕꯣ ꯅꯃꯤꯠꯇꯨ ꯏꯂꯥꯎ ꯂꯥꯎꯒꯩ ꯆꯥꯊꯣꯛꯀꯦꯅ ꯌꯦꯡꯉꯤꯕ꯭ꯔꯣ ꯍꯤꯗꯥꯛꯀꯤ ꯃꯀꯨꯗꯨ ꯄꯨꯊꯣꯔꯛꯎꯅꯦ ꯏꯕꯨꯡꯉꯣꯗ ꯍꯤꯗꯥꯛꯇꯣ ꯂꯩꯍꯟꯒꯗꯧꯔꯤꯕꯅꯤ ꯑꯌꯨꯛꯇꯒꯤ ꯀꯣꯛꯁꯤ ꯉꯥꯎꯕꯅ ꯎꯔꯨ ꯂꯩꯅ ꯇꯨꯗꯒꯤ ꯇꯧꯔꯤ ꯑꯩꯅꯅꯦ ꯐꯝꯗ ꯇꯥꯗꯨꯅ ꯂꯩꯔꯕꯗꯤ ꯅꯪꯅ ꯁꯦꯕꯥꯒꯗꯣ ꯇꯧꯒꯗꯕ ꯅꯠꯇꯦ ꯏꯕꯦꯝꯃ ꯅꯥꯕꯒ ꯌꯥꯗꯦ ꯏꯕꯦꯝꯃ ꯅꯥꯗꯅꯕ ꯍꯣꯠꯅꯖꯔꯤꯕꯅꯤ ꯏꯁꯥꯅ ꯅꯥꯔꯕꯗꯤ ꯑꯣꯟꯊꯣꯛꯅ ꯋꯥꯒꯗꯧꯔꯤꯕꯅꯤ ꯀꯔꯤꯅꯣ ꯄꯨꯊꯣꯔꯛꯎꯅꯤ ꯍꯤꯗꯥꯛꯀꯤ ꯃꯀꯨꯗꯣ ꯀꯗꯥꯏꯗ ꯊꯝꯈ꯭ꯔꯒꯦ ꯍꯩꯄꯥꯗ ꯁꯥꯔꯗꯅ ꯑꯩꯉꯣꯟꯗ ꯍꯪꯗꯅꯒ ꯄꯨꯊꯣꯛꯑꯣꯗꯅ ꯅꯊꯧ ꯅꯋꯥ ꯂꯩꯇꯉꯩ ꯀꯔꯤꯒꯤ ꯍꯩꯄꯥ ꯁꯥꯔꯤꯕꯅꯣ ꯏꯃꯥ ꯅꯪ ꯋꯥ ꯉꯥꯡꯕꯗ ꯑꯩꯉꯣꯟꯗ ꯈꯔꯅꯦ ꯅꯨꯡꯁꯤꯅ ꯉꯥꯡꯕ ꯇꯝꯃꯨꯀꯣ ꯈꯨꯗꯣꯡꯕꯤꯅꯤ ꯇꯧꯔꯗꯅ ꯑꯩꯕꯨ ꯅꯪꯒꯤ ꯔꯨꯝꯗꯒꯤ ꯄꯣꯠꯆꯩꯒ ꯍꯨꯔꯥꯜꯂꯒ ꯄꯨꯊꯣꯔꯛꯄꯒꯤ ꯃꯑꯣꯡꯗꯒ ꯉꯥꯡꯉꯗꯅ ꯔꯨꯝꯗꯨꯒ ꯑꯃꯣꯠꯄ ꯄꯣꯠꯆꯩ ꯃꯌꯥꯝꯗꯣ ꯄꯩꯁꯜꯂꯒ ꯃꯣꯠꯂꯦꯗꯅꯅꯦ ꯁꯦꯡꯗꯣꯛꯄꯒꯤ ꯑꯩꯅ ꯄꯨꯊꯣꯔꯛꯄꯒꯤ ꯋꯥꯅꯤ ꯍꯩꯄꯥ ꯁꯥꯏ ꯀꯥꯏꯅ ꯃꯧ ꯍꯥꯏꯗꯣ ꯑꯣꯏꯔꯗꯤ ꯏꯃꯨꯡ ꯃꯅꯨꯡ ꯇꯔꯨꯅ ꯁꯤꯠ ꯁꯦꯡꯉꯨ ꯍꯥꯏꯗꯥꯏꯅꯦ ꯑꯗꯨꯅꯤ ꯑꯩꯁꯨ ꯇꯧꯔꯤꯕꯗꯣ ꯀꯩꯗꯧꯗꯣꯏꯅꯣ ꯍꯥꯏꯅ ꯑꯩꯅ ꯑꯃꯟꯕ ꯍꯤꯗꯥꯛꯀꯤ ꯃꯀꯨꯁꯤꯡꯗꯣ ꯌꯨꯝꯒꯤ ꯃꯄꯥꯟꯗ ꯆꯠꯂꯒ ꯂꯪꯊꯣꯛꯎꯕꯩ ꯋꯥꯅꯤ ꯑꯐꯕ ꯊꯕꯛ ꯑꯝꯇꯪ ꯇꯧꯔꯕꯁꯨꯅꯦ ꯐꯅ ꯈꯟꯕ ꯉꯝꯗ꯭ꯔꯤꯕꯁꯦ ꯀꯔꯤꯒꯤꯅꯣ ꯏꯃꯥꯅ ꯊꯕꯛ ꯑꯝꯇꯪ ꯇꯧꯔꯦ ꯅꯨꯡꯁꯤꯅ ꯑꯝꯇ ꯉꯥꯡꯉꯣꯏ ꯍꯦꯛꯇ ꯍꯥꯟꯅ ꯃꯃꯣꯟꯁꯦ ꯐꯠꯇꯕ ꯍꯥꯟꯅ ꯈꯟꯒꯅꯤꯌꯦꯕ ꯑꯩ ꯄꯨꯔꯛꯀꯦ ꯅꯥꯀꯣ ꯑꯥꯗ ꯑꯩꯅ ꯂꯪꯊꯣꯡ ꯊꯝꯃꯝꯕꯅꯤ ꯃꯐꯝꯗꯨꯒ ꯑꯗꯨꯝ ꯂꯩꯔꯝꯒꯅꯤ ꯃꯁꯤ ꯍꯅꯨꯕꯤꯁꯤꯗꯤ ꯍꯦ ꯋꯥ ꯉꯥꯡꯕꯗꯅꯦ ꯏꯕꯦꯝꯃ ꯊꯛꯁꯤ ꯈꯥꯁꯤ ꯅꯥꯏꯕ ꯇꯝꯃꯨ ꯍꯅꯨꯕꯤ ꯀꯥꯏꯗꯅ ꯑꯩꯁꯦ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯑꯍꯟ ꯑꯣꯏꯔꯒꯦ ꯅꯪꯅ ꯍꯅꯨꯕꯤ ꯀꯥꯏꯅ ꯅꯞꯄꯤꯗꯨꯕꯣ ꯅꯊꯧ ꯅꯋꯥ ꯂꯩꯇꯉꯩ ꯅꯪꯅ ꯀꯔꯤꯒꯤ ꯍꯤꯗꯥꯛꯇꯣ ꯄꯨꯊꯣꯛꯏꯕꯅꯣ ꯑꯩꯉꯣꯟꯗꯁꯨ ꯑꯃꯨꯛꯇꯪꯗꯁꯨ ꯍꯪꯉꯝꯃꯨ ꯏꯃꯥ ꯑꯁꯤ ꯀꯩꯗꯧꯗꯣꯏꯕꯅꯣ ꯍꯥꯏꯅ ꯀꯔꯤꯒꯨꯝꯕ ꯃꯊꯧ ꯑꯃꯒꯤ ꯊꯝꯃꯤꯕꯅꯤ ꯍꯥꯏꯕꯁꯤ ꯅꯪ ꯈꯪꯗ꯭ꯔꯤꯕꯗꯣ ꯀꯔꯤꯒꯤꯅꯣ ꯑꯗꯨꯒꯤꯅꯦ ꯑꯩꯅ ꯉꯥꯡꯉꯤꯕꯗꯣ ꯆꯠꯂꯣ ꯄꯨꯊꯣꯔꯛꯑꯣ ꯏꯕꯨꯡꯉꯣꯗꯅꯦ ꯍꯤꯗꯥꯛꯇꯣ ꯇꯞꯄꯒ ꯆꯥꯒꯗꯧꯔꯤꯕꯅꯤ ꯀꯣꯛꯁꯦ ꯉꯥꯎꯗꯨꯅ ꯇꯨꯈꯤꯕ ꯇꯥꯏ ꯆꯠꯂꯣ ꯄꯣꯔꯣ ꯍꯤꯗꯥꯛꯇꯣ ꯀꯔꯤꯁꯨ ꯂꯩꯇꯕ ꯋꯥꯁꯤꯒꯤꯗꯃꯛꯇꯅ ꯀꯌꯥ ꯌꯥꯝꯅ ꯉꯥꯡꯉꯤꯅꯣ ꯌꯦꯡꯉꯨꯅꯤ ꯅꯤꯔꯃꯂꯥ ꯅꯪ ꯍꯤꯗꯥꯛꯀꯤ ꯃꯀꯨꯗꯣ ꯎꯅꯔꯝꯕ꯭ꯔꯥ ꯀꯗꯥꯏꯗ ꯊꯝꯈꯤ ꯍꯥꯏꯔꯕꯁꯨ ꯑꯩꯅ ꯑꯗꯨꯝ ꯄꯤꯒꯗꯧꯔꯤꯕ ꯑꯁꯤꯒꯩꯁꯤꯒ ꯔꯥꯃꯥꯌꯟ ꯃꯍꯥꯚꯥꯔꯠ ꯐꯥꯛꯇ꯭ꯔꯕꯗꯤ ꯌꯥꯗ꯭ꯔꯕꯅꯤ ꯏꯃꯥꯒꯤ ꯇꯥꯟꯖꯥ ꯑꯃ ꯐꯪꯉꯕꯗꯤ ꯉꯥꯡꯉꯒꯦꯅ ꯆꯤꯟꯗꯣ ꯊꯥꯡꯒꯠꯇꯅ ꯀꯥꯡꯗꯅ ꯂꯩꯔꯕꯅꯤꯅ ꯀꯔꯤꯗꯤ ꯎꯄꯥꯏ ꯇꯧꯅꯤ ꯉꯥꯏꯍꯥꯛꯇꯪ ꯉꯥꯏꯕꯤꯔꯝꯃꯣ ꯍꯤꯗꯥꯛꯀꯤ ꯃꯀꯨꯗꯣ ꯄꯨꯊꯣꯛꯆꯔꯛꯀꯦ ꯑꯩ ꯄꯨꯊꯣꯔꯛꯎ ꯏꯕꯦꯝꯃ ꯍꯌꯦꯡꯒꯩ ꯑꯩꯒꯤ ꯄꯣꯠ ꯑꯃꯠꯇ ꯁꯣꯛꯀꯅꯨ
ꯑꯩꯉꯣꯟꯗ ꯍꯪꯗꯅꯅꯦ ꯄꯣꯠꯆꯩ ꯊꯥꯡꯗꯣꯛ ꯊꯥꯡꯖꯤꯟ ꯇꯧꯕꯗꯣ ꯇꯧꯒꯅꯨ ꯍꯅꯨ ꯊꯪꯁꯤꯒ ꯑꯩꯕꯨꯅꯦ ꯉꯥꯎꯅꯕꯒꯤ ꯁꯤꯟꯒꯅꯣ ꯆꯠꯂꯨ ꯍꯤꯗꯥꯛꯀꯤ ꯃꯀꯨꯗꯣ ꯌꯥꯡꯅ ꯂꯧꯁꯨ ꯆꯠꯂꯨ ꯀꯣꯛꯁꯦ ꯌꯥꯝꯅ ꯉꯥꯎꯏ ꯏꯕꯨꯡꯉꯣꯗ ꯍꯤꯗꯥꯛ ꯇꯞꯀꯗꯧꯔꯤꯕꯅꯤ ꯍꯣꯏꯌꯦ ꯃꯇꯨꯡ ꯃꯅꯥꯎ ꯑꯃꯨꯛ ꯍꯟꯅ ꯏꯃꯥꯗ ꯍꯪꯗꯅ ꯊꯕꯛ ꯑꯃꯠꯇ ꯍꯦꯛ ꯇꯧꯖꯔꯔꯣꯏ ꯏꯃꯥꯒꯤ ꯔꯨꯝꯗꯣ ꯅꯝꯊꯤꯅ ꯄꯨꯝꯅ ꯂꯩꯔꯕꯁꯨꯅꯦ ꯁꯨꯡꯁꯦꯡ ꯍꯦꯛ ꯁꯦꯡꯉꯣꯏ ꯈꯪꯉꯕ꯭ꯔꯣ ꯏꯃꯥ ꯑꯗꯨꯒꯅꯤ ꯏꯃꯥꯅ ꯈꯪꯒꯗꯧꯔꯤꯕꯗꯣ ꯃꯇꯝꯗꯨꯒꯅꯦ ꯎꯆꯤ ꯑꯄꯨꯝꯕꯝ ꯇꯥ ꯂꯩꯔꯁꯨ ꯏꯃꯥꯗꯅꯦ ꯍꯪꯗ꯭ꯔꯤ ꯐꯥꯎꯕ ꯁꯦꯡꯖꯔꯔꯣꯏꯌꯦ ꯄꯨꯝꯃꯒꯅꯦ ꯃꯅꯝ ꯅꯝꯊꯤꯔꯀꯥꯟꯗ ꯅꯤꯔꯃꯂꯥ ꯁꯦꯡꯉꯣ ꯂꯥꯎꯅ ꯀꯧꯔꯣ ꯂꯥꯎ ꯀꯌꯥ ꯍꯥꯠꯇ ꯃꯆꯤꯟ ꯀꯜꯂꯤꯕꯅꯣ ꯌꯦꯡꯉꯨꯅꯦ ꯉꯥꯡꯉꯤꯁꯦ ꯀꯔꯤꯅꯣ ꯑꯩꯁꯦ ꯈꯪꯗ꯭ꯔꯤꯁꯦ ꯑꯣꯏꯔꯕ꯭ꯔꯥ ꯃꯁꯤ ꯃꯧꯁꯤꯗꯤ ꯑꯐꯕ ꯑꯃ ꯇꯧꯔꯗꯤ ꯉꯥꯡꯗꯒꯤ ꯉꯥꯏꯂꯦ ꯇꯥꯖꯅꯤꯡꯗꯕꯅ ꯑꯣ ꯁ꯭ꯋꯥꯏꯁꯤꯒꯅꯤꯅꯦ ꯑꯩꯅ ꯂꯪꯊꯣꯛꯑꯝꯃꯤꯗꯣ ꯀꯗꯥꯏ ꯇꯥꯅ ꯂꯪꯈ꯭ꯔꯅꯣ ꯈꯪꯗꯦꯅꯦ ꯑꯩꯁꯨ ꯈꯤꯇꯪ ꯀꯣꯊꯣꯛꯇꯨꯅ ꯌꯦꯡꯒꯦ ꯆꯩꯁꯤꯅ ꯁ꯭ꯋꯥꯏꯒꯤ ꯂꯩꯕꯥꯛꯁꯤꯒꯅꯦ ꯂꯪꯁꯜꯂꯝꯃꯤꯗꯣ ꯑꯩꯅ ꯑꯃꯟ ꯑꯀꯥꯏ ꯃꯌꯥꯝꯗꯣ ꯑꯁ ꯑꯁꯤꯃꯨꯛ ꯐꯪꯗꯗꯤ ꯑꯃꯨꯛ ꯉꯥꯡꯕꯅ ꯂꯣꯏꯔꯅꯤꯅꯦ ꯍꯅꯨꯕꯤꯁꯤꯅ ꯑꯩꯁꯨ ꯀꯗꯥꯏꯗꯒꯤ ꯍꯩꯄꯥꯔꯦ ꯁꯥꯗꯅ ꯑꯗꯨꯝ ꯊꯝꯃꯝꯒꯗꯕꯅꯤ ꯐꯅꯕ ꯇꯧꯕ꯭ꯔꯥ ꯍꯥꯏꯕꯅꯦ ꯐꯠꯇꯅꯕ ꯇꯧꯕ ꯇꯥꯔꯦꯅꯦ ꯇꯧꯔꯤꯁꯦ ꯑꯣ ꯁꯤꯒ ꯂꯩꯔꯦ ꯐꯪꯉꯝꯃꯦꯗꯣ ꯀꯔꯤꯒꯨꯝꯕ ꯐꯪꯗꯕ ꯇꯥꯔꯗꯤ ꯏꯃꯥ ꯏꯄꯦꯝꯃ ꯍꯤꯡꯆꯥꯕꯤ ꯍꯅꯨꯕꯤꯁꯤꯅ ꯑꯩꯕꯨ ꯁꯥꯏꯒꯗꯧꯔꯤꯕꯅꯤ ꯇꯧꯔꯤꯁꯦ ꯀꯥꯟꯅꯗꯦ ꯈꯤꯇ ꯌꯥꯡꯅ ꯃꯥꯒꯤꯅꯦ ꯍꯤꯗꯥꯛꯀꯤ ꯃꯌꯣꯝꯁꯦ ꯄꯤꯔꯨꯈꯤꯒꯦ ꯇꯥꯖꯅꯤꯡꯗꯕꯅ ꯉꯥꯡꯕꯒ ꯁꯛꯄꯒ ꯅꯣꯡꯉꯥꯜꯂꯛꯄꯒ ꯑꯩꯒꯤ ꯏꯁꯛꯁꯦ ꯎꯔꯒꯅꯦ ꯉꯥꯡꯗꯒꯤ ꯉꯥꯏꯗꯨꯅ ꯂꯩꯔꯗꯕꯅꯤ ꯑꯩꯁꯤꯁꯨꯅꯦ ꯑꯣꯟꯊꯣꯛꯄ ꯍꯥꯏꯕꯅꯤ ꯀꯗꯥꯏꯗꯒꯤꯅꯦ ꯀꯣꯊꯣꯟ ꯆꯥꯗꯕꯤ ꯍꯅꯨꯕꯤ ꯑꯃ ꯏꯅꯦꯝꯕꯣꯛꯅꯦꯅ ꯐꯪꯉꯨꯗꯅ ꯑꯣꯟꯊꯣꯛꯅꯅꯦ ꯇꯥꯜꯃꯦꯟ ꯆꯥꯅꯈꯤꯗ꯭ꯔꯦ ꯑꯩꯒ ꯋꯥꯈꯜ ꯑꯣꯟꯊꯣꯛꯅ ꯂꯥꯞꯅꯈ꯭ꯔꯦ ꯍꯥꯏꯔꯤꯁꯤꯅꯤ ꯄꯤꯔꯨꯒꯦ ꯃꯥꯒꯤ ꯍꯤꯗꯥꯛꯁꯦ ꯁꯛꯇꯥ ꯅꯨꯡꯁꯤꯈꯤꯗ꯭ꯔꯦ ꯉꯥꯡꯕꯒ ꯁꯛꯄꯒ ꯍꯣꯏ ꯏꯃꯥ ꯁꯤꯒ ꯂꯩꯔꯦꯁꯦ ꯅꯪꯒꯤ ꯑꯃꯟꯕ ꯆꯥꯟꯅꯗ꯭ꯔꯕ ꯍꯤꯗꯥꯛꯀꯤ ꯃꯀꯨꯗꯣ ꯁꯦꯁꯦ ꯄꯨꯊꯣꯔꯛꯑꯣ ꯑꯗꯨꯒꯩꯗꯨꯒ ꯌꯦꯡꯉꯨ ꯀꯣꯛ ꯉꯥꯎꯕꯒꯤ ꯍꯤꯗꯥꯛꯇꯣ ꯌꯥꯎꯕ꯭ꯔꯥ ꯍꯥꯏꯅ ꯌꯦꯡꯉꯨ ꯑꯕꯨꯡꯉꯣꯗꯅꯦ ꯈꯔ ꯇꯞꯈꯤꯒꯦ ꯀꯣꯛꯁꯦ ꯉꯁꯤ ꯑꯌꯨꯛꯇꯒꯤ ꯎꯔꯨ ꯂꯩꯗꯨꯅ ꯀꯔꯤꯅꯣꯅꯦ ꯇꯨꯗꯒꯤ ꯇꯧꯔꯤꯅꯦ ꯃꯃꯥꯡꯗꯗꯤ ꯃꯗꯨꯒꯤ ꯍꯤꯗꯥꯛꯇꯣ ꯆꯥꯔꯒ ꯑꯗꯨꯝ ꯐꯕꯅꯤ ꯑꯕꯨꯡꯉꯣꯗꯣ ꯑꯩꯅꯅꯦ ꯂꯥꯛꯇꯕ ꯌꯥꯗꯦꯅ ꯈꯔ ꯍꯥꯏꯔꯨꯁꯨ ꯆꯠꯂꯨ ꯍꯤꯗꯥꯛꯇꯣ ꯑꯝꯇꯪ ꯂꯩꯍꯜꯂꯨꯈꯤꯒꯦ ꯀꯣꯛꯁꯦ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯦꯗ ꯆꯠꯂꯣ ꯑꯕꯨꯡꯉꯣꯗꯣ ꯀꯧꯔꯨ ꯆꯠꯂꯨ ꯑꯗꯨꯝꯅꯅꯦ ꯈꯣꯟꯗꯣ ꯈꯔ ꯅꯨꯡꯁꯤꯅꯅꯦ ꯉꯥꯡꯕ ꯇꯝꯃꯣ ꯏꯃꯥ ꯈꯪꯉꯕ꯭ꯔꯣ ꯃꯊꯧ ꯇꯥꯔꯀꯥꯟꯗꯇꯅꯤꯅꯦ ꯅꯤꯔꯃꯂꯥ ꯀꯥꯏꯅ ꯈꯣꯟꯒꯁꯦ ꯃꯦꯡ ꯂꯥꯎꯅ ꯅꯨꯡꯁꯤꯅ ꯉꯥꯡꯒꯗꯧꯔꯤꯕꯁꯦ ꯅꯨꯡꯁꯤ ꯍꯅꯨꯕꯤꯁꯦ ꯊꯣꯛꯅ ꯁꯛꯇꯥꯁꯦ ꯅꯨꯡꯁꯤꯈꯤꯗ꯭ꯔꯦ ꯑꯩꯁꯦ ꯃꯥꯅ ꯊꯥꯅꯗꯕꯗ ꯂꯩꯔꯕꯅꯤ ꯇꯥꯔꯤꯕ꯭ꯔꯣ ꯏꯃꯥꯅ ꯀꯔꯤꯅꯣ ꯑꯝꯇꯪ ꯂꯥꯛꯑꯣ ꯍꯥꯏꯕꯅꯤ ꯆꯪꯉꯨꯁꯨ ꯆꯠꯂꯣ ꯀꯔꯤꯒꯤꯅꯣ ꯈꯪꯗꯦ ꯀꯧꯕꯅꯤ ꯀꯔꯤꯒꯤ ꯏꯃꯥꯅ ꯀꯧꯔꯤꯕꯅꯣ ꯅꯪꯕꯨ ꯍꯪꯉꯛꯇ꯭ꯔꯕ꯭ꯔꯣ ꯏꯃꯥꯗ ꯀꯔꯤ ꯀꯧꯔꯤꯕꯅꯣ ꯍꯥꯏꯗꯅ ꯀꯩꯅꯣ ꯏꯁꯥꯎ ꯁꯥꯎꯔꯗꯅ ꯅꯪꯁꯤꯃ ꯑꯃꯨꯛ ꯏꯃꯥ ꯀꯩꯗꯧꯅꯔꯦ ꯑꯣ ꯆꯪꯉꯒꯅꯦ ꯀꯣꯛꯀꯤ ꯍꯪꯉꯨꯁꯣ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯀꯔꯤꯒꯤꯅꯣ ꯑꯃꯨꯛ ꯀꯔꯤ ꯀꯧꯔꯤꯕꯅꯣ ꯍꯥꯏꯅ ꯍꯪꯅ ꯑꯃꯨꯛ ꯂꯩꯔꯅꯨ ꯀꯅꯥꯏꯒ ꯅꯉꯣꯟꯗ ꯂꯣꯏꯅ ꯇꯥꯏꯅꯔꯛꯀꯅꯤ ꯑꯁꯥꯎꯕ ꯄꯣꯝꯕꯁꯦ ꯆꯪꯉꯨꯁꯨ ꯆꯠꯂꯣ ꯑꯩ ꯈꯪꯗꯦ ꯀꯩꯅꯣ ꯏꯁꯥꯎꯋꯦ ꯁꯥꯎꯔꯗꯅ ꯐꯔꯦ ꯏꯃꯥꯒꯤ ꯃꯅꯥꯛ ꯆꯪꯉꯒꯅꯤ ꯑꯩ ꯍꯪꯉꯨꯔꯒꯦ ꯅꯪꯒꯤ ꯃꯇꯧꯁꯦ ꯀꯤꯗꯨꯝ ꯀꯤꯕꯤ ꯑꯃ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯛꯇꯅ ꯆꯥꯗꯦꯒ ꯇꯧꯔꯗꯅ ꯅꯪꯒ ꯏꯃꯥꯒꯁꯦ ꯈꯪꯗꯦ ꯀꯔꯝ ꯀꯥꯟꯗ ꯈꯟꯅꯕ ꯐꯗꯣꯏꯅꯣ ꯅꯣꯏ ꯏꯃꯥꯒꯤ ꯃꯇꯧꯁꯤꯒꯅꯤ ꯃꯥꯅ ꯑꯩꯁꯦ ꯊꯥꯅꯗꯕꯗ ꯂꯩꯔꯕꯅꯤ ꯑꯩꯅ ꯃꯥꯒꯤ ꯆꯥꯟꯅꯗ꯭ꯔꯕ ꯍꯤꯗꯥꯛꯀꯤ ꯑꯃꯟ ꯃꯀꯨꯗꯣ ꯂꯪꯊꯣꯛꯎꯔꯦ ꯏꯃꯥ ꯏꯄꯦꯝꯃ ꯂꯣꯏꯈ꯭ꯔꯦ ꯑꯩꯒꯁꯦ ꯃꯉꯣꯟꯗ ꯍꯪꯗꯅ ꯊꯕꯛ ꯁꯨꯏ ꯍꯩꯄꯥꯠ ꯁꯥꯏ ꯀꯥꯏꯅ ꯀꯔꯤꯅꯣ ꯄꯉꯥꯡꯗꯤ ꯉꯥꯡꯉꯗꯅ ꯈꯣꯏꯗꯧꯁꯦ ꯂꯪꯈꯠꯇꯅ ꯊꯣꯔꯛꯏꯕꯅꯤ ꯑꯗꯨꯕꯨꯗꯤ ꯈꯔ ꯑꯍꯜ ꯑꯣꯏꯕꯒꯤ ꯇꯧꯕꯅꯤ ꯑꯍꯜ ꯂꯩꯕ ꯍꯥꯏꯁꯦ ꯈꯔ ꯑꯩꯈꯣꯏꯅ ꯍꯟꯊꯕ ꯇꯥꯕꯅꯤꯅꯦ ꯅꯤꯔꯃꯂꯥ ꯅꯪꯕꯨ ꯃꯥꯟꯅꯔꯨꯅꯨꯁꯦ ꯏꯃꯥꯅꯤ ꯑꯇꯣꯞꯄꯁꯨ ꯅꯠꯇꯦ ꯃꯃꯧ ꯅꯨꯄꯤꯅꯦꯅ ꯈꯔ ꯉꯥꯡꯖꯕꯒꯤ ꯋꯥꯅꯤ ꯐꯔꯦ ꯑꯩꯅꯦ ꯆꯠꯂꯒ ꯏꯃꯥꯏ ꯃꯅꯥꯛꯇ ꯍꯪꯉꯨꯔꯒꯦ ꯑꯐꯕ ꯑꯝꯇ ꯇꯧꯔꯗꯤ ꯉꯥꯡꯗꯒꯤ ꯅꯨꯡꯁꯤꯈ꯭ꯔꯄꯨꯅꯤ ꯃꯥꯒꯤ ꯃꯃꯥꯁꯦ ꯃꯃꯥꯒꯤ ꯐꯠꯇꯕ ꯑꯝꯇꯪ ꯇꯝꯃꯨꯁꯣ ꯃꯥꯅ ꯑꯐꯕꯔꯣꯝꯇ ꯍꯦꯛꯇ ꯑꯣꯟꯊꯣꯛꯑꯒ ꯋꯥꯔꯤꯁꯦ ꯁꯦꯝ ꯁꯥꯗꯅ ꯑꯩꯉꯣꯟꯗ ꯃꯥꯅ ꯊꯦꯝꯗꯒꯤ ꯍꯨꯟꯅꯅꯦꯕ ꯃꯃꯥꯒꯤ ꯃꯆꯥꯅꯤ ꯑꯁꯤꯁꯨ ꯇꯣꯛꯅ ꯁꯥꯎꯅꯤꯡꯈ꯭ꯔꯦꯗꯀꯣ ꯏꯃꯥ ꯀꯔꯤ ꯂꯩꯔꯒꯦ ꯏꯃꯥꯅ ꯑꯩꯕꯨ ꯀꯧꯕꯗꯤ ꯅꯤꯔꯃꯂꯥꯅ ꯍꯥꯏꯕ ꯏꯃꯥꯅ ꯑꯩ ꯂꯥꯛꯇ ꯌꯥꯗꯦ ꯍꯥꯏꯌꯦ ꯑꯗꯣ ꯀꯔꯤ ꯇꯧꯔꯒꯦ ꯏꯃꯥ ꯏꯕꯨꯡꯉꯣ ꯏꯃꯥꯒꯤꯅꯦ ꯀꯣꯛ ꯉꯥꯎꯕꯤꯗꯣ ꯑꯃꯨꯛ ꯍꯧꯔꯦꯅꯦ ꯅꯍꯥꯃꯨꯛ ꯆꯥꯕ ꯍꯤꯗꯥꯛꯇꯣ ꯃꯗꯨꯒ ꯂꯩꯕꯅꯤ ꯅꯤꯔꯃꯂꯥꯁꯤꯅ ꯈꯪꯕ꯭ꯔꯥ ꯈꯪꯗꯕ꯭ꯔꯥ ꯃꯥꯅ ꯔꯨꯝ ꯁꯦꯡꯗꯣꯛꯏꯃꯦꯗꯅ ꯑꯃꯟꯕ ꯍꯤꯗꯥꯛꯀꯤ ꯃꯀꯨꯁꯤꯅ ꯂꯣꯏꯅ ꯂꯪꯊꯣꯛꯑꯝꯃꯤ ꯑꯩꯉꯣꯟꯗꯇꯁꯨ ꯍꯪꯉꯝꯃꯨꯗꯅ ꯑꯩꯅ ꯅꯤꯡꯁꯤꯡꯉꯝꯗꯗꯤ ꯁꯣꯏꯒꯅꯤ ꯍꯤꯗꯥꯛꯇꯣ ꯑꯃꯟꯕꯗꯣ ꯑꯗꯨꯒ ꯌꯥꯎꯕꯅꯤ ꯃꯀꯨꯗꯣ ꯃꯃꯤꯡꯗꯣ ꯀꯔꯤ ꯀꯧꯏ ꯌꯦꯡꯉꯨ ꯑꯗꯨꯒ ꯑꯝꯇꯪ ꯂꯩꯔꯨꯁꯨ ꯆꯠꯂꯨ ꯏꯃꯥ ꯀꯣꯛ ꯌꯥꯝꯅ ꯉꯥꯎꯏ ꯑꯣ ꯑꯗꯨꯒꯤꯔꯣ ꯃꯥꯅ ꯌꯥꯝꯅ ꯁꯥꯎꯅ ꯏꯃꯥꯒꯤ ꯔꯨꯝꯗꯒꯤ ꯊꯣꯔꯛꯏꯕꯁꯦ ꯍꯣꯏ ꯐꯔꯦꯗ ꯏꯃꯥ ꯑꯩ ꯂꯩꯔꯨꯈꯤꯒꯦ ꯏꯃꯥꯒꯤ ꯍꯤꯗꯥꯛꯇꯣ ꯏꯃꯥꯁꯨꯅꯦ ꯈꯔ ꯐꯖꯅꯅꯦ ꯅꯃꯧ ꯅꯨꯄꯤꯗ ꯋꯥꯉꯥꯡꯗꯣ ꯉꯥꯡꯕ ꯇꯝꯃꯨ ꯃꯥꯁꯨ ꯏꯃꯨꯡ ꯃꯅꯨꯡꯗꯣ ꯅꯥꯟꯅꯕ ꯍꯣꯠꯅꯖꯔꯤꯕꯅꯤ ꯌꯥꯝꯅꯁꯨ ꯆꯍꯤ ꯆꯠꯄꯁꯨ ꯅꯠꯇ꯭ꯔꯤ ꯑꯉꯥꯡꯅꯤ ꯀꯩꯅꯣ ꯈꯔ ꯊꯦꯝꯅ ꯈꯔ ꯁꯤꯖꯤꯟꯅꯧ ꯏꯃꯥꯁꯨꯅꯦ ꯍꯦꯛꯇꯅꯦ ꯀꯔꯛ ꯍꯦꯛꯇ ꯃꯥꯟꯅꯩ ꯀꯔꯤꯅꯣ ꯈꯪꯗꯦ ꯏꯃꯥꯅ ꯈꯔ ꯑꯍꯟꯅꯤ ꯈꯔꯁꯨ ꯊꯦꯝꯅꯧꯗꯅ ꯁꯤꯖꯤꯟꯅꯧꯗꯅ ꯏꯃꯥ ꯑꯁ ꯏꯃꯥꯒꯤ ꯃꯇꯧꯃꯛꯅꯦ ꯅꯤꯔꯃꯂꯥꯒꯤ ꯃꯇꯧꯃꯛꯅꯦ ꯆꯞ ꯃꯥꯟꯅꯩ
amana ama hantaba leite amasu imani na khara hanthau amasu imau nupine na khara hanthau adumna tawraga yum kaidgi panba yagaduribinu haitumi layu machinna makaliba aina khara sauningdana ngangi di madi tapthaba kari kai ai budi hidak to mangi batare na sauningubagi khara ngangbei wani manembokna mamauda ngangdana mamau nupine maningto ngangadro Nirmala asi maning makha tamna leiba pamjabi setningba setpi saningba sana hingjabi adugumi pamjabi maoirami Nirmala asi magi birthday matam yorakli maram aduna sanahalda birthday party ama magi mayumda taunabigi damakta magi mapuroiba aduda hairami matam aduda sanahal aduna magi mama aduda amutang hangkhigi aduga party ado taunabigi damakta hairami mama adudi thainagi ahal oibanina adumna imung manungda party tawduna lang khotuna tawba ado pamlamde maram aduna sanahal aduna magi mama da amutang hangkhige tanagisi haiduna Nirmala aduda hairami matam aduda sanahalgi wafam ado tabada Nirmala ado yamna saurami hek tawraga ekhoi mara tanakhige karino wafam khudingmakta noi mara tanabigi mathau tabro imungda birthday party masa ma tawbagi damakta bu ima damu hangbagi mathau tabra haibani masigani aina sauningisi thap khudingmakta ima da tanagi hoine ima adudi yumasigi maharani nina thabu khudingmakta ima da haina permission lobagi mathau tayaba sigani ba inani khoitau sauningisi nakho Nirmala nang sukhara tapthau ko kaino yum mamad ahal ma palabadi ahal adugini yathang madungne thabak sugadabani ima gane manana kanadi ima gi ayabdo mutang hana lokisi karigumba horen harau na party tokhalaga ima gi ne chindo tawraklabadi chope maya mamangda adunane ima da hanane phajna tanagisi haibani nangbu ai karimta khangde karigumba hanubiduna yaraktre hairabadi karam tawni noi mana birthday party tawrunu oina soidana hairakadoribne ai khangyaba ai dine tawduini haisini khangdi ko hoyaba imana yaraktabagi thokpa aina singaniyaba nangisu haraunabagi imagisu kaidanabagi aina loina singani madubidamagta nang karisu khaluno ai leye nang sim otokna pakhatkani ai loina singeni sanahal adu mamagi manakta laktuna Nirmala adugi birthday party ado yum aduda taunabagi damakta wari sarami ima lakliba hayeng tang tarusiga Nirmala gi birthday masa ama yumda tawgena tawri mi pangyam yamgadaba nateda Nirmala gi mamanabi kharaga igi manaba kharaga khangnabadum laga party masa ama yumda tawgena khali ima hey yade karigi imung manungda mi pusanduna party tawgadoribano sa nga thongjandana imadi yadi ko tawnu adugi mahuttane laidane hiruk lakarino khara leiragane punsi sangna hingnabagi khoiramu hayu imana aina hairabadini amuk saurakani nangnane themdana Nirmala duga hayu tawnu ko party kaina yumdaga ekhoi tawjarakti ni he asuk kuina ekhoina yum palakpada party kaidu khangjarakti birthday kaidu migya mapani sanabi do noina masigaisiga harawdna birthday party ina angangna pangtau tawbudo hanubi pharaba mana hosipu birthday kaina ikaidra khangdeni he kari kana ba imung manungda meeting silaga mosanna baidana ai yade tawganu mi langba ima pamde kokna khara ngawna pharakpa kuidringai siga amukne kok sabagi thabak tawganu sanahal yade ko imana hairibasin tawganu as ima sisuni onhokna ne hojik kani sanabise kharasu khangu ima karino loi tawnariba ngatani ahal angang khaide birthday dabu hanurus tawbajai ima su tawbajai kaino ima hi kuidre ado ima gidi karam kanda poi bu khangamoi tawrise adunani aba ima astangre hai pokera poigera aina ni yade hairabadi yade ko sanahal aina yadaba thabaktane tawganu tawge hairabasu hayeng wai ai sikhra kandani natene nauna ningtam na yumasida party tawgera sanga thongera yu thakera tawningbang he taw ima leringai di yadi ko tawganu masigi hanubise otona sawningkari phi amot pane shuri shawnane hanubisi sudokpaga yarabadine ontokna nungairani da ko aigi tawningba thabakta hekta mana ngangbase masigai sigane ina sawningi base kanai kane phi sudawna suba yarabadi hanubi nang khangadabani nang oibani ko mi singse fattaba mamon singsu phi sudumaina amot pasingse migi mamon sudokpa yarabadi kayagi matik nungairamgani aina ne hanubise sugadabase shuru hek naiba makai ngaudri makai hek sugadabani tona sawning kare
ꯑꯩꯅ ꯕꯥꯔꯗꯦ ꯃꯆꯥ ꯑꯃ ꯇꯧꯒꯦ ꯇꯧꯕꯁꯦ ꯃꯁꯤ ꯌꯥꯒꯗꯧꯔꯤꯕ ꯈꯪꯗꯦ ꯀꯔꯤꯒꯨꯝꯕ ꯌꯥꯔꯛꯇꯕ ꯇꯥꯔꯗꯤ ꯑꯩꯅ ꯇꯧꯗꯣꯏꯁꯦ ꯑꯣꯟꯊꯣꯛꯅ ꯁꯥꯎꯅꯤꯡꯈ꯭ꯔꯦꯗꯀꯣ ꯑꯩ ꯍꯥꯏꯁꯤꯅꯤ ꯅꯤꯔꯃꯂꯥ ꯀꯔꯤꯗꯧꯔꯤꯅꯣ ꯅꯪꯕꯨ ꯀꯩꯗꯧꯅꯤ ꯍꯥꯏꯒꯦ ꯐꯤ ꯁꯨꯔꯤꯕꯁꯦ ꯎꯗ꯭ꯔꯣ ꯅꯣꯏ ꯏꯃꯥꯗ ꯕꯥꯔꯗꯦꯒꯤ ꯄꯥꯔꯇꯤ ꯇꯧꯕꯩ ꯋꯥꯐꯝꯗꯣ ꯁꯥꯟꯅꯔꯕ ꯅꯠꯇ꯭ꯔꯣ ꯀꯔꯤ ꯍꯥꯏꯔꯒꯦ ꯏꯃꯥꯅ ꯀꯔꯤ ꯍꯥꯏꯔꯒꯦ ꯇꯧꯔꯅꯨ ꯍꯥꯏꯅ ꯁꯣꯏꯗꯅ ꯍꯥꯏꯔꯝꯒꯅꯤ ꯑꯩꯅ ꯈꯟꯕꯗ ꯆꯨꯝꯕ꯭ꯔꯥ ꯑꯩꯅ ꯍꯥꯏꯔꯤꯕꯁꯦ ꯍꯥꯏꯔꯝꯒꯅꯤꯕ ꯇꯧꯔꯨꯅꯨꯕꯨꯗꯤ ꯍꯥꯏꯕ ꯅꯠꯇꯦꯗ ꯏꯃꯥꯅ ꯕꯥꯔꯗꯦ ꯄꯥꯔꯇꯤ ꯇꯧꯕꯩ ꯃꯍꯨꯠꯇ ꯂꯥꯏꯗ ꯀꯔꯤꯅꯣ ꯑꯊꯨꯝ ꯍꯥꯎ ꯈꯔ ꯀꯠꯂꯒ ꯄꯨꯟꯁꯤ ꯁꯥꯡꯅ ꯍꯤꯡꯅꯕꯒꯤ ꯈꯣꯏꯔꯝꯃꯨꯕꯨ ꯍꯥꯏꯔꯤ ꯑꯗꯣ ꯏꯃꯥꯁꯨ ꯊꯣꯏꯗꯣꯛꯅ ꯀꯥꯏꯕ ꯋꯥꯐꯝꯕꯨꯗꯤ ꯅꯠꯇꯦ ꯌꯨꯝꯗ ꯃꯥꯗꯤ ꯃꯀꯣꯛꯇꯣ ꯉꯥꯎꯔꯦ ꯑꯗꯨꯒ ꯃꯤ ꯃꯌꯥꯝ ꯇꯤꯟꯕꯗꯣ ꯅꯨꯡꯉꯥꯏꯇꯦ ꯇꯧꯒꯅꯨ ꯍꯥꯏꯅ ꯍꯥꯏꯔꯛꯄꯒꯤ ꯋꯥꯅꯤꯗ ꯑꯩ ꯈꯪꯉꯤꯌꯦ ꯅꯣꯏ ꯅꯃꯥꯅꯅꯦ ꯑꯩꯅ ꯍꯥꯏꯔꯤꯕ ꯕꯥꯔꯗꯦꯒꯤ ꯄꯥꯔꯇꯤ ꯇꯧꯁꯤ ꯍꯥꯏꯕꯗꯣ ꯌꯥꯔꯣꯏ ꯍꯥꯏꯕꯗꯣ ꯑꯩ ꯂꯣꯏꯅ ꯈꯪꯉꯤ ꯑꯩꯗꯤ ꯀꯔꯤꯝꯇ ꯈꯪꯗꯦ ꯅꯣꯏ ꯏꯃꯥꯅ ꯌꯥꯗ꯭ꯔꯕꯁꯨꯅꯦ ꯑꯩꯒꯤ ꯕꯥꯔꯗꯦꯒꯤ ꯄꯥꯔꯇꯤꯗꯤ ꯁꯣꯏꯕ ꯌꯥꯗꯦꯀꯣ ꯃꯣꯏ ꯇꯥꯃꯣ ꯅꯠꯇ꯭ꯔꯕꯗꯤꯅꯦ ꯑꯩꯕꯨ ꯐꯠꯇꯦ ꯍꯥꯏꯒꯅꯨ ꯑꯩꯅꯅꯦ ꯍꯦꯛ ꯌꯥꯅꯤꯡꯗꯕ ꯊꯕꯛ ꯇꯧꯔꯕꯅꯦ ꯑꯩꯅꯦ ꯀꯩꯗꯧꯏ ꯌꯦꯡꯉꯨ ꯑꯩꯅ ꯉꯁꯥꯏꯅ ꯍꯥꯏꯗꯨꯅꯤ ꯅꯣꯏ ꯏꯃꯥꯅꯅꯦ ꯍꯪꯉꯨꯅꯨ ꯌꯥꯔꯣꯏ ꯍꯥꯏꯗꯅ ꯅꯪꯅ ꯃꯁꯤꯒꯩꯁꯤꯒ ꯅꯊꯧ ꯂꯩꯇꯅꯤ ꯅꯃꯥꯗ ꯍꯪꯕ ꯀꯔꯤꯒꯤ ꯆꯠꯂꯨꯔꯤꯕꯅꯣ ꯍꯧꯖꯤꯛꯇꯤ ꯀꯩ ꯊꯣꯛꯑꯦ ꯀꯔꯤꯅꯣꯅꯦ ꯏꯃꯥꯅ ꯌꯥꯗ꯭ꯔꯦꯅ ꯏꯃꯥꯗ ꯍꯪꯉꯔꯣꯏꯗ꯭ꯔꯣ ꯍꯪꯐꯝꯗꯤ ꯊꯣꯛꯏꯗꯅ ꯏꯃꯥꯅ ꯌꯥꯗ꯭ꯔꯕꯁꯨ ꯔꯦꯁꯇꯨꯔꯦꯟꯗꯔ ꯀꯩꯅꯣ ꯆꯠꯂꯒ ꯅꯪꯒꯤ ꯄꯥꯔꯇꯤꯗꯣ ꯇꯧꯔꯨꯕ ꯇꯥꯕꯅꯤ ꯑꯅꯤꯃꯛꯀꯤ ꯁꯣꯏꯗꯅꯕꯒꯤ ꯏꯃꯥꯅ ꯌꯥꯅꯤꯡꯗꯕꯗꯣ ꯇꯧꯕꯤꯗ꯭ꯔꯒ ꯂꯣꯏꯔꯦ ꯑꯗꯣ ꯅꯪꯅ ꯄꯥꯔꯇꯤ ꯇꯧꯅꯤ ꯍꯥꯏꯔꯒꯅ ꯔꯦꯁꯇꯨꯔꯦꯟ ꯑꯃꯗ ꯆꯠꯂꯒ ꯅꯪꯒꯤ ꯕꯥꯔꯗꯦ ꯄꯥꯔꯇꯤꯗꯣ ꯇꯧꯔꯁꯤ ꯑꯗꯨꯅ ꯐꯔꯅꯤ ꯑꯍꯜꯒ ꯃꯥꯟꯅꯅ ꯀꯥꯟꯅꯗꯦ ꯅꯤꯔꯃꯂꯥ ꯏꯃꯥꯅ ꯌꯥꯅꯤꯡꯗꯕꯗꯣ ꯇꯧꯗꯕꯅ ꯐꯩ ꯉꯁꯤ ꯑꯩꯈꯣꯏꯅ ꯃꯥꯒꯤ ꯌꯥꯅꯤꯡꯗꯕ ꯇꯧꯔꯨꯕꯗ ꯑꯗꯨꯅꯅꯦ ꯋꯥ ꯑꯣꯏꯅ ꯑꯗꯨꯝ ꯉꯥꯡꯗꯨꯅ ꯂꯩꯔꯒꯗꯧꯔꯤꯕꯅꯤ ꯀꯥꯟꯅꯗꯦ ꯅꯪꯅ ꯅꯃꯥ ꯀꯤꯕꯁꯦ ꯑꯣꯟꯊꯣꯛꯅꯁꯨ ꯀꯤꯈ꯭ꯔꯦꯗꯀꯣ ꯑꯩꯈꯣꯏꯕꯨ ꯀꯔꯤ ꯐꯠꯇꯕ ꯇꯧꯔꯒꯦ ꯃꯤ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯕꯥꯔꯗꯦ ꯄꯥꯔꯇꯤ ꯇꯧꯅꯔꯤ ꯉꯥꯛꯇꯅꯤ ꯃꯁꯤꯒꯩꯁꯤꯒ ꯅꯪꯅꯅꯦ ꯑꯣꯟꯊꯣꯛꯅ ꯈꯟꯖꯟꯈ꯭ꯔꯦ ꯅꯣꯏ ꯏꯃꯥꯁꯤꯁꯨꯅꯦ ꯊꯥꯏꯅꯒꯤ ꯋꯥꯈꯜ ꯑꯣꯏꯕꯁꯤꯒꯤꯅꯦ ꯍꯧꯖꯤꯛꯀꯥꯟꯒꯤ ꯋꯥꯈꯜꯁꯦ ꯈꯤꯇꯪ ꯐꯥꯎ ꯆꯪꯗꯕꯅꯦꯕ ꯃꯤ ꯄꯨꯝꯅꯃꯛꯇꯤ ꯌꯦꯡꯉꯨ ꯃꯅꯦ ꯃꯀꯨꯗ ꯍꯔꯥꯎꯅ ꯃꯃꯧ ꯅꯨꯄꯤ ꯕꯥꯔꯗꯦꯒ ꯇꯧꯔꯅ ꯃꯣꯕꯥꯏꯜꯒ ꯊꯥꯡꯒꯠꯂꯛꯏꯗꯣ ꯅꯪ ꯎꯗ꯭ꯔꯣ ꯑꯩꯁꯨ ꯑꯗꯨꯝꯅ ꯊꯥꯡꯒꯠꯀꯦ ꯇꯧꯕꯅꯦꯕ ꯑꯣꯟꯊꯣꯛꯅ ꯁꯥꯎꯅꯤꯡꯈ꯭ꯔꯦ ꯍꯥꯏꯔꯤꯕꯁꯤꯅꯤ ꯑꯗꯨꯕꯨ ꯀꯩꯗꯧꯔꯒꯦ ꯔꯦꯁꯇꯨꯔꯦꯟꯗ ꯆꯠꯂꯒ ꯅꯪꯒꯤ ꯕꯥꯔꯗꯦ ꯄꯥꯔꯇꯤꯗꯣ ꯇꯧꯔꯒ ꯂꯣꯏꯔꯦꯗꯅ ꯀꯔꯤꯅꯣ ꯇꯧꯔꯤꯁꯤꯗꯤ ꯅꯤꯔꯃꯂꯥ ꯈꯪꯒ꯭ꯔꯥꯎꯒ ꯁꯦꯠꯂꯗꯅ ꯅꯤꯄꯥꯗꯧꯅ ꯍꯦ ꯀꯗꯥꯏ ꯆꯠꯀꯗꯧꯔꯤꯕꯅꯣ ꯅꯈꯣꯏ ꯑꯅꯤꯅ ꯇꯧꯔꯤꯕꯁꯤꯕꯨ ꯏꯃꯥ ꯅꯤꯔꯃꯂꯥꯒꯤ ꯕꯥꯔꯗꯦ ꯄꯥꯔꯇꯤ ꯍꯥꯏꯕꯗꯣ ꯑꯗꯨꯒꯤ ꯔꯦꯁꯇꯨꯔꯦꯟꯗ ꯑꯩꯈꯣꯏꯅ ꯁꯤꯟ ꯂꯥꯡꯉꯤ ꯑꯗꯣ ꯌꯨꯝꯗ ꯇꯧꯕꯗꯨꯁꯨ ꯏꯃꯥꯅ ꯌꯥꯗ꯭ꯔꯕꯅꯤna ꯔꯦꯁꯇꯨꯔꯦꯟꯗ ꯑꯣꯏꯅ ꯇꯧꯔꯒꯦ ꯍꯥꯏꯅ ꯑꯗꯨꯒꯤ ꯊꯣꯔꯛꯂꯤꯕꯅꯤ ꯏꯃꯥ ꯀꯣꯛ ꯉꯥꯎꯋꯦ ꯍꯥꯏꯕꯗꯣ ꯉꯥꯏꯍꯥꯛꯇꯪ ꯄꯣꯊꯥꯕꯤꯔꯝꯃꯨ ꯑꯩꯈꯣꯏ ꯍꯦ ꯏꯀꯥꯏ ꯈꯪꯗꯕꯤ ꯃꯇꯩ ꯃꯅꯥꯎꯁꯤꯗꯤ ꯑꯩꯅ ꯇꯧꯅꯨꯀꯣ ꯑꯩꯅ ꯍꯟꯖꯟ ꯍꯥꯏꯔ ꯃꯇꯝꯗ ꯃꯈꯣꯏꯅ ꯉꯝꯅ ꯑꯗꯨꯝ ꯇꯧꯔꯤꯅꯦ ꯑꯗꯣ ꯆꯠꯀꯦ ꯍꯥꯏꯔꯕꯁꯨ ꯐꯅꯦꯛ ꯐꯤꯗꯨꯞ ꯁꯦꯠꯇꯅ ꯑꯩꯈꯣꯏ ꯃꯩꯇꯩꯒꯤ ꯏꯅꯥꯠꯀꯤ ꯆꯠꯅꯕꯤ ꯐꯤꯖꯣꯜꯗꯣ ꯁꯦꯠꯅ ꯆꯠꯀꯦꯗꯤ ꯂꯩꯇꯅꯤ ꯈꯪꯒ꯭ꯔꯥꯎꯒ ꯁꯦꯠꯂꯗꯅ ꯑꯣꯟꯊꯣꯛꯅ ꯌꯦꯡꯅꯤꯡꯗꯦꯗ꯭ꯔꯀꯣ ꯅꯤꯔꯃꯂꯥ ꯅꯪꯁꯦ ꯀꯔꯤꯅꯣ ꯅꯪꯅ ꯐꯤꯖꯣꯜ ꯁꯦꯠꯂꯤꯕꯗꯨꯕꯨ ꯊꯨꯅ ꯌꯥꯡꯅ ꯍꯣꯡꯗꯣꯛ ꯌꯦꯡꯅꯤꯡꯗꯦꯅꯦꯍꯦ ꯅꯪꯕꯨ ꯏꯀꯥꯏꯅꯦꯍꯦ ꯑꯁ ꯑꯩꯈꯣꯏ ꯃꯥꯁꯤꯅ ꯑꯃꯨꯛ ꯉꯥꯡꯕ ꯍꯧꯒꯠꯂꯛꯑꯦꯁꯦ ꯀꯔꯤꯅꯣ ꯃꯤꯅ ꯁꯦꯠꯄꯗꯣ ꯑꯗꯨꯝ ꯈꯔ ꯁꯦꯠꯆꯁꯅꯨ ꯀꯔꯤꯅꯣ ꯈꯪꯗꯦ ꯑꯩꯈꯣꯏ ꯃꯥꯁꯦ ꯃꯤꯁꯤ ꯂꯣꯏ ꯇꯧꯅꯔꯤꯕ ꯉꯥꯛꯇꯅꯤ ꯍꯧꯖꯤꯛꯀꯥꯟꯗꯕꯨ ꯑꯁꯤꯗ ꯑꯃꯨꯛ ꯑꯣꯟꯁꯟꯅ ꯑꯃꯨꯛ ꯈꯟꯅꯅ ꯑꯃꯨꯛ ꯂꯩꯗꯣꯔꯦꯁꯦ ꯈꯪꯒ꯭ꯔꯥꯎ ꯁꯦꯠꯀꯦꯔꯥ ꯐꯅꯦꯛ ꯁꯦꯠꯀꯦꯔꯥ ꯁꯦꯠꯇꯤ ꯁꯦꯠꯂꯤꯗꯅ ꯀꯔꯤꯅꯣ ꯈꯪꯗꯦ ꯈꯔꯁꯨ ꯎꯁꯟꯗꯕ ꯇꯝꯃꯨ ꯏꯃꯥ ꯀꯔꯤꯅꯣ ꯈꯪꯗꯦ ꯍꯩ ꯏꯀꯥꯏ ꯈꯪꯗꯕ ꯃꯩ ꯊꯥꯕꯧ ꯅꯨꯄꯤꯅ ꯉꯝꯈꯥꯛ ꯁꯤꯒꯅꯤꯍꯦ ꯑꯩꯅ ꯅꯨꯄꯤꯅ ꯉꯝꯈꯥꯛ ꯑꯩꯅ ꯁꯥꯎꯅ ꯍꯥꯏꯔꯤꯕꯁꯦ ꯅꯇꯨꯗꯨꯅ ꯇꯧꯔꯕꯁꯨ ꯑꯗꯨꯝ ꯅꯪꯅ ꯌꯦꯡ ꯂꯩꯔꯤꯕꯁꯦ ꯀꯔꯤꯅꯣ ꯏꯃꯥꯅ ꯌꯥꯗꯕ ꯐꯤꯖꯣꯜꯂꯣ ꯁꯦꯠꯀꯅꯨꯅꯦ ꯅꯣꯏꯕꯨ ꯑꯁ ꯃꯁꯤꯒꯤ ꯍꯅꯨꯕꯤꯁꯦ ꯍꯔꯥꯎꯅ ꯆꯠꯅ ꯊꯣꯔꯛꯄꯁꯤꯒꯅꯦ ꯃꯦꯀꯞꯀꯁꯦ ꯂꯣꯏꯅ ꯀꯥꯏꯕ ꯇꯥꯔꯦ ꯑꯩ ꯈꯣꯏꯗꯧꯁꯦ ꯑꯣꯟꯊꯣꯛꯅ ꯂꯪꯈꯠꯈ꯭ꯔꯦꯗꯀꯣ ꯏꯃꯥꯅ ꯀꯔꯤꯒꯤꯅꯣ ꯑꯩꯅ ꯁꯦꯠꯄ ꯆꯥꯕ ꯈꯨꯗꯤꯡꯃꯛꯇ ꯑꯁꯨꯛ ꯌꯥꯝꯅ ꯀꯔꯛ ꯌꯦꯡꯁꯤꯜꯂꯤꯁꯤꯕꯣ ꯑꯩ ꯉꯁꯥꯏꯅ ꯈꯪꯉꯦꯕ ꯑꯩꯅꯅꯦ ꯃꯁꯤꯒꯤ ꯈꯪꯒ꯭ꯔꯥꯎ ꯁꯦꯠꯅ ꯆꯠꯂꯕꯗꯤ ꯏꯃꯥꯅ ꯁꯣꯏꯗꯅ ꯀꯔꯤꯅꯣ ꯑꯃ ꯍꯥꯏꯔꯅꯤ ꯍꯥꯏꯕꯁꯤ ꯃꯤꯒꯤ ꯃꯧꯁꯤꯡꯗꯤ ꯃꯅꯦ ꯃꯀꯨꯗꯣ ꯀꯌꯥꯇ ꯐꯔꯤꯕ ꯃꯤꯅ ꯇꯧꯅꯤꯡꯕꯗ ꯀꯔꯤꯁꯨ ꯉꯥꯡꯗꯦ ꯑꯩꯈꯣꯏꯅꯅꯦ ꯀꯔꯤꯒꯨꯝꯕ ꯏꯅꯤꯡ ꯏꯈꯥ ꯇꯝꯅ ꯊꯕꯛ ꯑꯃꯇꯪ ꯇꯧꯔꯨꯕꯗ ꯉꯥꯡꯗꯒꯤ ꯉꯥꯏꯗꯨꯅ ꯂꯩꯒꯗꯧꯔꯤꯕꯅꯦꯕ ꯑꯁꯤꯒꯅꯦꯕ ꯑꯩꯅ ꯌꯥꯝ ꯁꯥꯊꯤꯅ ꯁꯥꯎꯅꯤꯡꯉꯤꯁꯤ ꯏꯃꯥ ꯉꯥꯡꯒꯅꯤ ꯈꯪꯉꯕꯗꯤ ꯀꯔꯤꯒꯤ ꯑꯗꯨꯒꯤ ꯈꯪꯒ꯭ꯔꯥꯎꯗꯣ ꯁꯦꯠꯂꯒ ꯊꯣꯔꯛꯂꯤꯕꯅꯣ ꯑꯩꯅ ꯕꯥꯔꯗꯦ ꯄꯥꯔꯇꯤ ꯇꯧꯅꯨ ꯂꯥꯏꯗ ꯑꯊꯨꯝ ꯑꯍꯥꯎ ꯈꯔ ꯀꯠꯂꯒ ꯄꯨꯟꯁꯤꯗꯣ ꯁꯥꯡꯅ ꯍꯤꯡꯅꯕꯒꯤ ꯈꯣꯏꯔꯝꯃꯨ ꯍꯥꯏꯕꯗꯨꯗꯤ ꯇꯧꯗꯦ ꯑꯗꯨꯒ ꯄꯥꯔꯇꯤ ꯇꯧꯅꯤ ꯀꯥꯏꯅ ꯈꯪꯒ꯭ꯔꯥꯎꯒ ꯁꯦꯠꯂꯗꯅ ꯊꯣꯔꯛꯑꯗꯅ ꯀꯌꯥ ꯁꯥꯊꯤꯅ ꯏꯀꯥꯏ ꯈꯪꯗ꯭ꯔꯤꯕꯅꯣ ꯃꯤꯁꯤꯡꯁꯤꯅ ꯎꯔꯒ ꯃꯅꯦꯝꯕꯣꯛꯇꯨꯅ ꯀꯔꯤꯝꯇ ꯍꯥꯏꯗꯕ꯭ꯔꯥ ꯍꯥꯏꯅ ꯁꯣꯏꯗꯅ ꯍꯥꯏꯒꯗꯧꯔꯤꯕꯅꯤꯅꯦ ꯅꯪꯕꯨ ꯏꯀꯥꯏ ꯈꯪꯗꯕꯤ ꯃꯤꯅ ꯍꯥꯏꯔꯦꯅ ꯑꯩ ꯁꯦꯠꯂꯔꯣꯏ ꯇꯥꯏꯅꯤ ꯏꯃꯥꯒꯤ ꯋꯥꯐꯝꯁꯤꯗꯤ ꯀꯩꯅꯣ
ꯃꯤꯅ ꯀꯔꯤ ꯍꯥꯏꯈꯤꯅꯤ ꯃꯤꯅ ꯀꯔꯤ ꯉꯥꯡꯈꯤꯅꯤꯅ ꯌꯦꯡ ꯂꯩꯔꯕꯗꯤ ꯑꯩꯈꯣꯏꯁꯨ ꯀꯩꯅꯣ ꯄꯨꯟꯁꯤꯁꯦ ꯇꯧꯅꯤꯡꯕ ꯀꯌꯥꯁꯦ ꯇꯧꯕ ꯐꯪꯉꯔꯣꯏꯅꯦ ꯃꯤꯒꯤ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯆꯠꯄ ꯇꯥꯔꯦꯅꯦ ꯏꯃꯥꯒꯤ ꯋꯥꯐꯝꯁꯤꯗꯤ ꯀꯌꯥꯗ ꯌꯦꯡꯉꯨꯅꯦ ꯃꯁꯤꯡ ꯀꯜꯂꯤꯁꯦ ꯎꯔꯕ꯭ꯔꯥ ꯑꯩꯅ ꯋꯥ ꯑꯃꯅꯤꯇ ꯉꯥꯡꯉꯤ ꯃꯥꯅ 10 ꯀꯨꯟ ꯈꯨꯝꯃꯤꯕꯁꯦ ꯌꯦꯡꯉꯨꯅꯦꯍꯦ ꯆꯤꯟꯒꯟꯕꯤꯁꯤ ꯍꯦ ꯊꯨꯅ ꯌꯥꯡꯅ ꯐꯤꯗꯣ ꯍꯣꯡꯗꯣꯛꯑꯒꯅꯦ ꯑꯃ ꯁꯦꯠꯂꯒ ꯆꯠꯀꯦ ꯍꯥꯏꯕꯁꯨ ꯑꯗꯨ ꯅꯠꯇ꯭ꯔꯕꯗꯤꯅꯦ ꯅꯣꯏꯒꯤ ꯄꯥꯔꯇꯤꯒꯗꯣ ꯆꯠꯄ ꯌꯥꯔꯣꯏ ꯌꯦꯡꯅꯤꯡꯗꯦꯅꯦꯍꯦ ꯅꯪꯅ ꯁꯦꯠꯂꯤꯕ ꯅꯐꯤꯅꯔꯣꯟꯗꯣ ꯃꯤꯠꯁꯦ ꯅꯥꯏꯅꯦꯍꯦ ꯅꯪꯕꯨ ꯆꯠꯂꯨ ꯆꯠꯂꯨ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯅꯤ ꯑꯁ ꯑꯩꯅꯦ ꯆꯠꯂꯝꯗꯥꯏꯁꯦ ꯑꯣꯟꯊꯣꯛꯅ ꯁꯥꯎꯅꯤꯡꯈ꯭ꯔꯦꯗꯀꯣ ꯀꯅꯥꯏꯒ ꯑꯩ ꯇꯥꯃꯣ ꯑꯩ ꯆꯠꯂꯝꯃꯦ ꯅꯪ ꯂꯥꯛꯀꯦ ꯍꯥꯏꯕ꯭ꯔꯥ ꯂꯥꯛꯑꯣꯏ ꯍꯥꯏꯕ꯭ꯔꯥ ꯅꯪꯅ ꯈꯪꯈ꯭ꯔꯦ ꯑꯩꯅꯦ ꯈꯣꯏꯗꯧ ꯂꯪꯈꯠꯇ꯭ꯔꯤꯉꯩꯗꯅꯦ ꯑꯩ ꯄ꯭ꯔꯞ ꯊꯣꯛꯈ꯭ꯔꯒꯦ ꯑꯩ ꯆꯠꯂꯝꯃꯦꯀꯣ ꯑꯩꯅꯦ ꯃꯁꯤꯒꯩ ꯄꯟꯊꯅ ꯂꯩꯔꯕꯗꯤ ꯁꯣꯏꯗꯅ ꯁꯥꯎꯅꯤꯡꯉꯅꯤꯕ ꯑꯩ ꯆꯠꯂꯦ ꯉꯥꯡꯅꯤꯡꯉꯤ ꯉꯥꯡꯖꯍꯧ ꯆꯠꯂꯒ ꯂꯣꯏꯔꯦ ꯑꯁꯤꯒꯨꯝꯕꯁꯤꯗꯤ ꯁꯨꯃꯥꯏꯅꯅꯦ ꯍꯦꯛ ꯊꯋꯥ ꯁꯥꯗꯅ ꯍꯦꯛ ꯆꯠꯄ ꯀꯔꯤ ꯊꯣꯛꯑꯦꯅ ꯉꯥꯡꯖ ꯁꯥꯔꯤꯅꯣ ꯈꯪꯗꯦ ꯈꯣꯡꯀꯥꯞ ꯑꯃ ꯊꯣꯛꯄꯗ ꯉꯥꯡꯗꯦ ꯉꯥꯏꯅ ꯂꯩꯅꯤ ꯉꯥꯡꯅꯤꯡ ꯉꯥꯡꯖꯧ ꯆꯠꯀꯗꯕ ꯑꯩ ꯆꯠꯂꯒ ꯂꯣꯏꯔꯦ ꯍꯩ ꯂꯥꯛꯑꯣ ꯇꯥꯃꯣ ꯑꯩ ꯆꯠꯂꯦ ꯍꯩ ꯁꯅꯥꯍꯜ ꯆꯠꯈꯤꯅꯨ ꯏꯀꯥꯏ ꯈꯪꯗ ꯇꯧꯅꯨꯍꯦ ꯐꯤꯖꯣꯜꯁꯤꯒ ꯑꯣꯟꯊꯣꯛꯅ ꯌꯦꯡꯖꯅꯈꯤꯗ꯭ꯔꯦ ꯆꯠꯈꯤꯅꯨ ꯍꯥꯏꯕꯅꯤꯅꯦ ꯅꯪꯕꯨ ꯑꯁ ꯏꯃꯥ ꯀꯣꯟꯅ ꯂꯥꯛꯑꯒ ꯕꯤꯆꯥꯔ ꯇꯧꯔꯁꯤ ꯀꯥꯟꯅꯗꯦꯁꯦ ꯍꯧꯖꯤꯛꯀꯤꯅꯦ ꯆꯠꯆꯈ꯭ꯔꯁꯅꯨ ꯃꯁꯤ ꯅꯤꯔꯃꯂꯥꯒꯤ ꯕꯥꯔꯗꯦꯅꯤ ꯏꯃꯥ ꯃꯊꯃꯣꯏ ꯅꯨꯡꯉꯥꯏꯍꯟꯗꯕ ꯐꯠꯇꯦ ꯏꯃꯥ ꯀꯥꯟꯅꯗꯦ ꯑꯩ ꯆꯠꯂꯨꯈꯤꯒꯦ ꯀꯣꯟꯅ ꯉꯥꯡꯅꯔꯁꯤ ꯑꯁꯨꯝꯅ ꯅꯤꯔꯃꯂꯥ ꯑꯃꯗꯤ ꯁꯅꯥꯍꯜ ꯑꯗꯣ ꯅꯤꯔꯃꯂꯥꯒꯤ ꯕꯥꯔꯗꯦ ꯄꯥꯔꯇꯤ ꯑꯗꯨ ꯇꯧꯔꯨꯅꯕꯒꯤꯗꯃꯛꯇ ꯔꯦꯁꯇꯨꯔꯦꯟ ꯑꯗꯨꯗ ꯆꯠꯈꯤꯔꯝꯃꯤ ꯉꯥꯡꯅꯤꯡ ꯉꯥꯡꯖꯍꯧ ꯇꯜꯂꯒ ꯃꯥꯏꯅ ꯇꯣꯛꯆꯔꯅꯤ ꯀꯔꯤ ꯊꯣꯛꯏꯅ ꯉꯥꯡꯖ ꯁꯥꯔꯤꯅꯣ ꯈꯪꯗꯦ ꯍꯥꯏꯔꯤꯁꯤꯅꯤ ꯆꯠꯈ꯭ꯔꯦꯅꯦꯍꯦ ꯏꯀꯥꯏ ꯈꯪꯗꯕ ꯆꯣꯉꯥ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯁꯦ ꯑꯣꯟꯊꯣꯛꯅꯁꯨ ꯏꯀꯥꯏ ꯈꯪꯈꯤꯗ꯭ꯔꯦꯗꯀꯣ ꯏꯃꯥꯅ ꯌꯥꯗꯦ ꯈꯪꯅ ꯆꯠꯈ꯭ꯔꯤꯁꯦ ꯎꯔꯕ꯭ꯔꯥ ꯅꯨꯄꯤꯅ ꯉꯝꯈꯥꯛꯁꯦ ꯑꯣꯟꯊꯣꯛꯄꯒꯤ ꯑꯉꯥꯡꯅꯤꯗꯀꯣ ꯃꯁꯦ